Hauzik lamdam asida thokliba irang asina maram oiraga ching amadi tam anigi lonaba mafamsingda lobuk kumba ngamdana leiba lomi singi awaba ngasidi tapna hantharakpagi mami taba horakli thenglabasu thengna kungdi nongzu lakpaga iroinana khudong thiningai oiba chingkhongi lobuk singda security force kaya deploy tawrakpa asina ngasidi lomi singna lobuk kumbada chingnaba akiba leitana lobuk kumba hongnarakli hiramasigi matangda TOMTV na ground reality khangdoknaba Imphal West District ki Patchoi police station na konba Kachikhul Karong amadi sangai thelgi chingkhonga tainaba lobuk singda chatuna lobuk ta thabak suramba lomi singa unaduna lomi singi tonga mot kya lokhi maduda Patchoi police station na maruoiba thodang loduna state amadi central force na lomi singda security pibigidamak Apenba Phongdoknarakli Ujiksi lau pan baca koi kharga jo haure aduga kharga security ji koi jilodi matik jana phajana thambira banina lau ubugi kanochi ujiksi phajana ubu yarani haibugi kanochi lere uju ura bani ujik aya gunama Karongi mafam jidai koi lau ubugi sabaksi haujare hauji tay laibiri pan muksu thokbiraga koi sabaksi punna sumina naba aina mayang phone lan phana tawraga so koi chinjak yaudraga di yadabnina maroina mainly koi chinjak ta depend tawbanina aduna lamdam sida hairiba pham jaga sida lausing laibiri ba hanana panbiramba isin nausing thokpiro ujik security phajana marang kaina lere lausing si panminna si aina aigi maike degi appeal tawjari hogi pasoi osi masama lakpidana aduga sangaitel outpost ki osi in charge masayau bidana kogi ithelakong logba ising thaba khopajiga moiga loina na koi amna koi akiba leitana ba haitare asim mateng pangbidana swana ising itodong awab leitre huje koi low panba hojare huje adu ising hujikti lakhrabanena kiba leitana ko fajana lo uba thokpiro log sim mayam na dum uraga char chi u derdi charoi to banena ko mayam surega chamin se lakpio haibisi adum ai haining